Maraksita Prime Minister Manipur chattuna lamdam asigi apunba shaktam kaihandana irang asigi waroishin purak haiba yaona tonganba demand mari Yaoba Memorandum ama INDIA Bloc Manipur Prime Minister Office da Pisinkhre INDIA Bloc Manipur Prime Minister da Pishinkhre Memorandum aduna hai Manipur gi irang asi atuba matamda loisilu haina INDIA Bloc Manipur sinduna New Delhi gi Jantar Mantar da wakat mifam ama chathakre irang asuna maram oiraga khudong chadaba kaya mayoknabada natana pochoi gi mamal atyapakna wangkhibana miyam kham thengna wanare irang asuna maram oiraga maru oiba hidak langtha kaya phangnadre national highway singda blockade chathaba logi wangmada namduna senkhai thumkhai toba amade pamdaba thaudo kaya thokpana maram oiraga right to life amade right to property khongoinare masigi mathakta manipurda leiba mahailoisang sing mapung phana mathau toba ngamdre INDIA Bloc Manipur sinduna chathakhiba wakan mifam aduna tonganba demand sing Prime Minister da takshin bahaina waref nakhibagi matung inna memorandum ado pishinbani hairi demand sing adude Prime Minister na Manipur da thubada chattuna lamdam asigi apunba shaktam kaihandana irang asigi waroishin purau Manipur da thengnariba lan asigi tekcha khudingmak Prime Minister na pugadabani Tatara mapan suraglaba irang asi loishinbang ngamdabagidamag Union Home Minister Model Ground da pham thadokadabane amade irang asi lakshan bangamdraba Manipur gi Chief Minister khudakta pham thadokadabane haibna chingba demand sing yauri Manipur gi irang asi gi waroishin ama puraktriba fawba INDIA Bloc na lepa leitana khongjang changsin khigani irang asi gi waroishin ama purakna ba khonabada ajan mirai naidana amato oina changsin minagani hainasu INDIA Bloc Manipur na warep laure hainasu memorandum aduna makha tana palli